Sengdolda Kuki militant bunker kaya sagalakpada sabungko khunawgi miyam mipaiba poknare hare. Imphal district ki lamlai esugi manungsanna sabungko khunaw maningi khwaidagi wangba khokhawbi sengdol haina khangnariba mafam asida Kuki militant singna yum mamadi bunker singba tararom sajilakpadagi singkhagi sarukta leiriba sabungko khunaw maning lekai amade akoibada leiba miyam sing akiba poknare hare. Sabungko khunaw village development authority ki general secretary ningombam thoibana phongdorakpagi matung inade Haubi Singdol Hydaba Quiding Wang but Singi Saruk Asida Handa Kuki militant singna Yum Mamadi bunker Tararom Asi Sajanbagi Tabak Satarakibane Loinana Hydaba Mapamasida Kuki militant sing Satokasin Taubasu Uba Panglay Maduna Awang but Sing Taptagi Sabunko Kunawamadi Tangnaba Kul Sing the Nomai Kap Tarakuna Etexa Tarakadra Habagimi Paiba Pokpadagi Laitana Labangam Drehadi Sabunko Kunaw Maning the Ladyba Gitanjali Police Outpost Asigi Parsen Singna Sabungko Kunaw amadi akoibada leiriba khunja sing ngak senbagi thabak heng nungthil animakta yamna section na paikhatuna lakle adubo police outpost asigi hojik leiriba strength ase khara hengar handuna miyambu ngak senbagi thabak mapung phana tawba ngamnaba Manipur lenga ki home minister amadi atai mari lenaba singi mafamda su haijarakle loinana athuba matamda sagalakle ba bunker amadi yum sing asi lakthokpina basu Manipur lenga ki maikidagi paikhatpa yaba thabak paikhatpina basu haijarakle hade Harau kumay amadi thabal songba tawbidanaba YMCA na apil tawrakle Manipur gi phiba mamadi Tronglaobi da Kuki militant singna mihathina angang nupa masa sahi mga suba amadi nupi masa tha mga da ngairiba ani hatkibagi thawng asi yaningdaba phongdokpa oina matam kaktana harau kumay isai thabal songmana singba punamak tawbidanaba Young Manipur Council Assam YMCA gi zerol amana khanghalakle zerol sina hai athingba thamliba situgaiduna karingba harau kumay pangthoklamba tarabadi program adugi organizer singna masa responsible logzagadabani loinana thabal gi instrument yaiba tawriba band party singna su thabal da yaiba khongba ki thabak tawbidanaba su khangalakle YMCA na lebak ki damakta khanduna lorokpa warap asida khunai asibu nungsibiba amadi lebak ki damakta yaifona ba khanba isinaw singna support tawbigani habigi thajaba lai haina Young Manipur Council Assam YMCA gi commander Ras Kiran Luwangna khuyekpi don thadorpa serol asina khangalakle MLA Nishikantagi yumda attack toram lehari kai samthong assembly constituency ki MLA Nishikant Singh Sapamgi Segarot Thoda Babok lekai da leiba yumda ngaranumidang pung tara makhairom tarakpa adwai da masakhang da mioi kharana nung amade naurina singba kapsinduna kadamo ongda attack toram lei irangi khudong chaba lawraga masakhang da mioi sing aduna yumgi mapanda khinba CCTV camera thugairam khe thodo adugi paw hek phangbaga Chief Minister Y Khemchana Imphal West ki SPK SS Sibakanta 9 sector AR Kaitel Manbigi Brigadier Prayut Kumar na lusungba parsen mayam ama laktuna irang adu control tawki hadi Net ki athengba komthokle hadi Manipur lenga ki commissioner home na thokiba order amagi matungina broadband service da thamlamba athengba komthokle internet thingkibana maram oiraga high court district court sing work from home da thabak tawriba miyoi sing charter accountant farm ukil sing health facility refueling center electricity mobile recharge tawba LPG gi book tawba mahi tampham loisang amasung taxation ga mari lena ba thabak sing da apanba thokle haba wakal lakpadagi tangai fadabana broadband gi atheng Bakom Tokpane, Adumoy namak broadband service seasonary basingna lengaki kanglon ngakna chatkadabane haide. CRPM na kapada sokiba amasu laikidre asibagi masing mga sukre haide. Si Minister Y Khemchan Home Minister Gomidas Konthawjam pham thadok nabako komina demand tawkre. Tronglaobi sa hinauriba masin mokpa bom kapsinduna pokhai halaga hat khraba matungda Central Forcing na miyam ngak senbide haina horokpa ihogda CRPM na nongmai kaptuna ngarang miyoi ani hat khraba matungda asokpa amasu ngase yokpung mapan rom tabada laikidre mahak tharaga Tronglaobi gi thodokta sikhiba migi masing angang ani aduga tharaga manga sukre ngasi laikidraba miyoi adugi maming wahengbom bobi sahi kun mapan kawi mahak kumbi terakhong ward number 7 dagi ibo chawbagi masanupane mayum makai pale pikliba masanupi ama lehori nongmagi aphangba suraga imong manung puba miyoi ni amaromda ngarang laikidaba miyoi ani aduna top waikhurok tagi laisram jiten sahini pumathoi apopa udoishan amasung tera lukram lerak huidrom Michael sahi kuntragani thoi apopa mohanni hairi marasida ngarang mi tumda himna ringai gi matam da yumda bongkap senduna pokai halaga sahi nauriba angang hat khibagi thodo adu kokomina sathina condemn tawkhrei ngasina mijungba matam da coordinating committee on Manipur integrity
Kokomina Imphal East District ki Andro Parking dagi masing yamlaba miyam ga loinana curfew thugaiduna Chief Minister gi banglo tamna thomjilake misam hatpagi thodo adugi teksak lenga na pugadabani hairaduna Kokomi gi thomi singna Chief Minister Yumnam Khemchan Home Minister Gumidas kon thousam pham thadu haina demand tawkhre government asi leibagi mathau tadre misam miyam ngak senba ngamdre haiba kholau kya su laukhe nupi amasu nupa volunteer mayamna CM gi banglo tamna changsenana bahona bada police na tear gas cell kun gi mathakta kapkhe phanayamna kuina maikai adomda irang lairuraba tungda police na kaina thangda irang adu laksenba ngamkhe haire nakala maromda hayeng state mon tawgani center ge office sing thonglon gadabani haina Kokomina phongdokhre Kuki terrorist singna anga ani hat khiba masung madugi makha tarakpa central force leibagi kanaba leitre haba khongjangda CRPF na nungmena kapatagi leikhidarba mioi ahungi mafamda ikai khumnaba utpoina state mon tawgani haina Kokomi gi wangang loi nahak pom santana pomisingda phongdokhre mahana makha tana haiki state mon asiga mari lenana central government gi thabak thoram singda yaningdaba phongdokladuna hayeng central government gi makhada loisang sing amade atai office sing thonglon gadabane lengak na UKN gi kadara hum phare haribdu thodo adu senabra haiba khangdre hayeng gi thoram si loibaga makha kari khongjang changsin gadage haibdu miyamga punna tanaraga laukthokani haire nakala maramda UKN gi kadar ahum phare CM na CR logduna unified command gi mifam pangthokre Tronglaobi da misamiam mayam amasi be sokpa yaukro matung lanmina satharakpa operation da UKN gi kadar ahum nongmai anika konan phare pharaba kadar ahum adude kampau Kuki chahini phu sangsang baifai sahi kunthra amasung paulelan baifai sahi kunthra ga tarukne makoi Sursanpur district ki mafam amadagi phabane makoi ahum dagi maru kunga manga yauba AK47 rifles ama 9mm gi Glock pistol ama phage hari amaronda Chief Minister Yumnam Khemchana mei tangba loduna combined headquarters security unified command gi mifam ama ngasi CM secretary tapang thokre mifam adu status da hujek oirakliba law and order gi matang da kumna khanane na ke Home Minister Gomidas kon thousam security advisor Kuldip Singh Chief Secretary Dr Punit Kumar Goel 3 Corps gi commander loinana Army Assam Rifles BSF CRPF ITBP SSB na singba Central Security Agency singki makok thongba singsu sarugya khi haire Arm court sanction na bohonarakpadagi tangai fadana nongmai kapkhibani haina police ki maikaidagi phongdorakhe Bisnupur district ki Moirang police station na konba Gelmon village ta laiba CRPF ki camp ta ngarang nokthil pung 12 makharom tabada mioi sangarom na arm court ta namduna changlakna bohonabdagi tangai fadan nongmai ron khara kapkhibani haina Manipur police na thadorpa serol amana haire serol sina hai masing yamlo miyam na CRPF ki camp manung da sangsalakpada security force na tongan ba pambai kya sijinaduna thingna bohonakhe adu lakna fanangam darba miyam aduna security force ke gari amadi atai lan thumseng mathang mai thaba horaki akon bada miyam aduna arm court tamna changsilakpadagi security force na tangai phadana nongmai ron kharaka khibane thodo adu da nongmai maruna pan badagi mioi ani sikhi atuga ahomrom asopa nangkhibane police ki serol se rang thadorpa oibana ngasi mioi ama laikidabadu matang dadi karimata palakide serol sina hai lebak panumit ki nongalamdai pung amarom tabada masakhang daba khulai paiba singna Gelmon village lom dagi Tronglaobi awang lekai de attack sa tharapaga loinana oinam mangal ngamba kauba amagi mayumda bom pukhaiba gi thodok thoke thodok aduda chahi nauriba angang ani sikibaga loinana mama aduna asopan nangkhibane case asimakha ta na investigation sa thanana ba NIA da sikhre haide Tronglaobi da bom kap senduna attack tawbagi thodok ta sena de haina UKN na sengdorakle Bisnupur district ki Tronglaobi da sathakiba attack ta sena de haina United Kuki National Army UKN ki Department of Legal Affairs na thadorpa serol amana phongdorakle serol sena hai lop asibu mixat thi hanana bagi pandam da atamna na maral sirakhiba ki thong adu yaning de UKN ki maroba pandam de Indian Constitution ki makhada political solution ma purakpani maralajada ba michamya maroina angang singda hingsa ki thong sa thabaki wafam lop asigi chana kanglon da yaude ngasi phawa UKN na ingtapa phibam kai handanabagi pandam da buffer zone gi kanglon ngaktuna lakle mioi kharana buffer zone gi kanglon thugaiduna Gelmon village da laiba CRPF ki camp ta thomjin khibagi thong adu aran ba khong thang ni media section kharana Tronglaobi gi thodokta UKN senai haina phonglakhiba thong adu aran bani thodok adu da lop asigi mioi amata sena ba leite yumpham yaudba marasi duna lop ki mixat thi hana bo honarak le basi condemn tawi haide
Kuki Kunaina United Kuki Council Sakhang de Haina Kuki Inpina Phongdorakre United Kuki Council gi makada operate tawriba Kuki Purumna Sakhang Balaite Haina Kuki Inpi Manipur na Thadorpa Zerol amana Phongdorakre Zerol sina makata na High Handbung Assembly da Laukiba Warep matungina United Kuki Council recognized taw de haba waphamasi Phongdorakpane Kuki Inpi Manipur na pangthokiba nomagi oiba mifamda waphamasi amuka hana ayaba pikibaga loinana miyamgi ayaba yauduna linkhatba organization amatana Kuki Kunai gi mahut sinba yaroi ayaba yauduna linkhatba lup masing kaya marom thorakpagi matangda nungnangba phongdokladuna Kuki Inpi Manipur gi Zerol asina hai Kuki Phurukki apunba saktam amasung pandamda kaiba thohangadaba moongda tongan lup kaya thoragliba siningba kainingaini asigumba lup kaya thorakpana Kuki miyamgi puningda samamnaba pohanabagi maram oihalai tongan ba maming tholaga thabak tawraklaba lupsing asida miyamna makhal amatagi mateng pangbigano haire Angang hatpada senariba sing matik saba serak phangangadabani haina commission na phongdokre sahi noriba angang hatpagi matangda state lengak amadi modelinaba authority na khudakta investigation sathaduna asumba wire phanghanaba thaurang lokhatgadabani haina Manipur Commission for Protection of Child Rights ki chairperson Kaisam Prodikumar na phongdokre commission na thadorpa Zerol amana hai moredagi lanjalaktuna leiba masagi sahi nipan khakta ngairiwi nupi masa ama tamthina rape tawraga hatoklaga matungda singjamai thongkhongdagi asiba oina phang Kiba Masung, Sahi Noriba Masin Mo Pabu Minung Siaudana Hatoklaga Mamadu Sohan Kibagi Todo Aduna, Miyambu Awaba Pohale, Matung Tarakpada Horokpa, Miyamgi Ihoda Tronglaobi Maning the Security Force Camp Amagi Manakta Misam Ani Nomina Panduna Si Kibamadi, Atopa Kiana Sopa Nanke, Miyamgi Punsia Masung Lantung Api Sen Bibangamdre Habagi the Makwe Shaunaraba Miyamna, Kongzang Sang Silakibane, Oiragliba Piba Masida Nupi Amadi Angang Kiamarum, victim Oede Hede. Bangi Kongzang Sangsin Kiba Signa Paumegi Gari So Mulaga, side glass to Gairaki Hare, Tronglaobi Awang Lekai Ward number 4 the Tokiba Tam Tiraba Todo Asigi Pau Tabadagi Pau Se, Amagi Paumina Todo Tokpam the Sangsenduna Paulo Nabohonarubada, Bisnupur District Ki Posangbangi Mapamada Todo Asibu Yaning the Pongdoktuna, Akanba Bangi Kongzang Sangsilaba Myoshingna State Forcing Gari Singsu Atingba Piki Badanatana, Paumi Singi Gari Susatpada Tinke, Kongzang the Sarukya Kiba Singna Kamnaba Padagi, Kam Nabohonarubada, Kamu Haiba Mapam the Kam de Haiduna, Kongzang Loising la Yom Selatuna Pause, Amagi Paumi, Amagi Gari, so Munbatanatana, Gari, Adugi yet Tangba side glass power to Gaira K, Taudosibu Mayok Nakiba Paumina photo video recording Tawi Haiduna, Mara Sirapagaluna Karigma photo Amasung video singado social media Natraga Pause, the Hablak Labadi, Yum Tiraktuna Lem Nataro Habana Singba, Kanba Wapam Sing, Pongdoraki Hade. Maitei Sing National Highway Satpada Thinglibasi Kuki Singla Thinglibara Natraga Bara Sarkana Thinglibara Haina Amukogi President Nando Luang Pongdokre. Laikidraba Angang Ani Dugi Maral Karino Center Amasung State Lenga Amalai Haibase Kanghanba Darkar Oi Tronglaobi Pikraba Kulni Koishalaga Pagidi Laina Pabayai Tadokena Tadokradi Kangte Haina Okram Ibobina Pongdokre. Hauzik ngakaki mamangda thagan rakpa social media ki posta Imphal to Sisipur lambi Tronglaobi ki prajana blockade tawraga thamme solution ama poraktriba phawba hariba lambi asi thingkhigani haina phongdorakpagi warol thamlakre Tronglaobi ki tamthiba mihat Inpuinaga Union amasung Village Volunteer Force Manipur na yaningdaba phongdorakle Haukiba tang taret ki nongyai matung da Tronglaobi awang lekai da bong kapsilaktuna pikliba angang ani laikidaba amadi apokpi mamana tamthina sohan kiba thawng adubo Inpuinaga Union amasung Village Volunteer Force Manipur na yaningdaba phongdorakle hiramasigi matang da Inpuinaga Union ki president na thadorokpa Zerol amana hai misamia maroina angang singi mathakta hingsagi thong satharakpa haibasi yaba ngamloi thawng asi saukhatpa khunai amana satkadaba lisat ki wangmadane hojiki luraba tanpham asida phuruk khudimakki khulai pairiba miyosingna hingsagi thawng amata sathabigano amade khod hannabagi thawng singsu lepiu phibam ama khaktada misam miyamda onsinbagi thabak lepkadabane nungainadaba leibasing phaminaraga warosin puraknaba honabana achumba oigane lengak nasu transparent oiba moongda investigation sathaduna victim singi maphamda achumba wail phanghanbiu haina Zerol sinama khatare Tronglaobi mihat ki matang da JC semduna warep kya laukre hare tha asigi taruk amasung taret kilona ba ahing nongyai matung da Kuki militant singna bong kapsilakpadagi Tronglaobi awang lekai ward number 4 dagi oidam penita sahi kunthra manga mapureba o mangalgi masanupa tomthen sahi taruk amade masanupi yaisna tha manga soglaba matung laikhidaba thawdoki matung ngasi JC against the brutal killing of minor children oinam tomthen 5 year and oinam yaisna 5 month and severely injury oinam penita laima 35 years of oinam mangal
Maitei Tronglaobi awang laikai koba JSC ama semkhre JSC sigi advisor Gauro Moirang themna phongdokhibada Kuki militant singna Maitei singbu loisena bo honarakpada thokleba irang ase sahi ahum helaklaba asigi saru ama oina Tronglaobi da thokleba irang asigi makha chatharakpa ngasi thokleba thodo asida soklaba laikhidraba imung manunga ama toina satminaba miyam bungak sen bangamdraba Central Force lokthokduna miyamna monitor tawba yaba set force oina thambiba natraga miyamna handagi purpose tawduna lakpa lenga asiga ceasefire tawnaduna leiriba tampaki lalholop amagi designated game ama Tronglaobi amadi masigi maningda leiriba singi karakta sigumlaba thodo asi thoktanaba thambiyo karigumba demand sing asi pidaba tarba National Highway 2 asi economic blockade tawragani masida Manipur gi miyamna support tawbiyo haike SpiceJet flight service April 15 fawba cancel tawkhre hairi SpiceJet airline April 13 gi April 15 fawba Manipur da makhogi flight khudima cancel tawkhre masina maram oiraga Kolkata Imphal Guwahati gi marakta leiriba flight service tingjinkhre panbayai mamang February 10 dagi Imphal Guwahati amasung Kolkata gi marakta SpiceJet flight service haukhibane Tongan ba state singda hayeng school suti thargani hana laukthokre state assembly election ga mari lenana tongan ba state singda school amasung college sing hayeng suti thargani hana laukthokre state assembly pangthokadaba maramna Kerala amasung Puducherry da hayeng suti thargani miyamna mikhal gi sem sabada khudungchanaba gidamak lenga ke loisang private establishment commercial unit punamak suti oirgani lauthokhe April 9 da Kerala amasung Puducherry legislative assembly mikhal tangkak amada pangthoklagani school gi building punamak polling station oina sijinagadaba maramna school sing suti thanaba laukthokibane Kerala gi oina assembly constituency samaga nipuda mikhal pangthokani Puducherry gina assembly seat 30 da mikhal pangthokani mioi milan kyamarom sarugyaduna pangthokadaru mikhal asigidamak authority singna polling booth lising kyamarom semkhibaga loinana pamdaba thodok thohandanaba security gi akanba section thorang laukhatba haukhre United States amasung Iran sayol ani ceasefire tawbagi wafam yanakhre hairi Tehran ga sayol ani ceasefire tawbagi wafam yanare hana US President Donald Trump na lauthokraba matung US military na Iran da attack sathaba lepkhre Pakistan na pukhalakpa wafam amagi matungina Iran amasung US ceasefire tawbagi wafam yanarabanina Strait of Hormuz su hangdoklagani hana Trump na phongdokhe Iran gi Foreign Minister Abbas Araghchi na hai US na pukhalakpa wafam adu Tehran na ayaba pire hojikti US amasung Israel na attack sathaba leplagadabanina sayol ani chumna Iran gi maikaitigi defensive operation sathaba leplagani sayol ani ceasefire sanaringai manungda Iran gi military na maru oiba ising lambi ama oiba Strait of Hormuz da tongan ba laibak singi jahaz thokasin tawba yahanabagi matangda wari sanaragani February 19 dagi US amasung Israel na attack satharakibana maram oiraga nakal ani gi marakta soknariba lan ase Iran na mai pakle hana leba asigi Supreme National Security Council na phongdokre Petrol diesel matik chana leidi haina thamlakre ngase yuk moirangi oil pump amagi mayada thokpa mai chakpagi thodokta yawriba truck sing aduda LPG puba petrol puba diesel puba gari amata yawba lekte haina Cap and PD ki director ke Bonona thadrokpa audio record na hairi mana makhata na haikibada truck sing adu bitumen puba gari sing ne haibagi report phanglai maramaduna public sing na thau phanglaroi haibagi singnaba leibadagi ka hena paisinbagi thabak tawbigano state asida normal oina supply tawna stock marang kaina leiri hairi wakat mi fam khre kairau esigi irelmung police na konba kairau bitra awang lekai da leiba ningthokjam romance allies abombi gi yumgi gate manung da khamduna thamba gari da bom ama sakhang da basingna thamlambagi thawong bu yaning da phongdokladuna lekai adugi mera pai bisingna wakat mi fam khre bom adu police na ayuki pung 8 kamne ni phumanga tarakpa dwai da laklaga lauthokre hairi